Tentha Khongbal Welfare Association TKWA na sinduna team nifuna group nipan thokna khaidoktuna multiplex playground tenthada haukiba chahi inglising ani kulhumdoi gi April 13 gi haukiba TKWA Trophy 2023 laibak ki oiba irang na maram oiduna yaithoktuna lakhiba adu tha asigi kunmanga dagi amuk sanaba haukraba matungda ngarang sannakhiba matchsingda PSWAS Sangaiyumfam amasung Pointrex draw chatkhre tournament asigi ngarang ahanba ground da sannakhiba match ta PSWAS Sangaiyumfam amasung Pointrex goal amamam chanaduna draw chatkibani. PSWAS ke goal adu match ke minute 13 chatpada MD Samirna chankhi aduga Pointrex ke goal aduna jidana minute nifuni thoida chankhi. Anisuba ground da sannakhiba match ta Kanglaipak Pari na maida mairen khulbu goal ahum anida maithiba pikre. Kanglaipak Pari gi goal ahum adu thoibana minute kun marida goal ama Bunando na minute kun tereta goal ama aduga Kisan na minute kuntrada goal ama chankhi. Maidagi goal ani adu David na minute tereta goal ama aduga Dayananda na minute kuntra nithoida goal ama ga chankhi bani. Match asida Maidagi Biden par na minute 18 da yellow card ama book tawki. Ngasi tang kunipan ginungthil pung ahumda Brothers FC Kwakaithel amasung Pukhao FC ani na ahanba ground da aduga nungthil pung 3 minute 10 da Chajing FC amasung YVA Wangjing anina anisuba ground da sanagani.